Lakhipuronline puthok-saba Mars ki tang kunumdoi thangje numit ki Khomjinba Pao tabirase ahanbada maroipa Pao Maunaha ama phaduna pukraga izat mangan ki bagamari lenana JSC semkre sibagi cherak pidriba phawba akanma khongjang changsinana bawarib nakre Kasar District Archery Association ki Anuba Office Oinam Baladeb Road Fulartol Bypass ta hangdokre Pradhanmantri Narendra Modi da Bhutan ki khwaidagi wangba Civilian Honor Order of Druk Gyalpo piduna ikai khumnakre amasung jiribamja chatharakiba Mini Boys Football Tournament ki final da CKCA Jingdong Lekaina champion oikre Haujik mapung oiba pau tabirase Haukiba Mars ki tang tara turukta mitei nupi maunaha ama mioi kharana kidnap tawraga Izat mangan ki haiba thodok ki matangda ngarang Mars ki tang kunithoi da apunba maitei tengol gi lamjing makhada Kasar amadi Assam ki CSO pumnamak ki oiba Joint Action Committee ama semkhre Kasar ki Sribar Siptila da phamkiba miyam gi oiba mifam aduna Nongin NGO ki President Mutung Punadhonbu JSC asigi Chairman aduga Arambai Tengol ki Seram Niljit amadi Mitei Chambers of Commerce Assam ki Okram Lakikantabu Vice Chairman oina khankre aduga apunba meitei Tengol ki Advisor Arambam Priyotombu Treasurer oina khanki mifam na tongan ba lamdam asigi masak nairaba CSO singi miyoi kunipan bu Executive Member oina khanki mifam asina Maraleraba miyoi sing adubu sibagi cherak pidaba phawba JSC asina akanba khongjang changsinana bawareb nakhi panba yai hairiba thodok asida chenaba nupi ama nupa mari punna miyoi manga police na faduna hujik wang pahong chathari Kasar District Archery Association ki office Oinam Baladeb Road Fulartol Bypass ta ngarang Mars ki tang kunithoi irai numita hongnabi matung ina hangdokre hangdokpagi thoramda association ki president Changamayum Ibopisak secretary Nongpoklakpam Nandamohon Dr. Y Raj Bihari Professor G Narhari Sharma Sawaijam Raskishore Changamayum Mohan Singh Moirangthem Vishwajit Jadu Gopal Mishra Kharibam Biramhon Horongbam Loya Taba Ingudam Nilbir United Clubs Organization ki President Kaidem Kanta Galoinana Lagliba April ki tang taret tagi mapan phawba numit humni chumna pangthokadoriba Tarataruk suba Junior Inter District Archery Championship ki Organizing Committee ki Chairman Oinam Piramani Convener Dr. P. Raj Bihari National Coach Konsam Devan na Chingba Oja Singh Sarukjaki Tungda Nauna Sangarapa Office ta Championship asiga mari lainana Paugi mifam ama pangthoki Paumi Singha unaba aduda Association ki Secretary N. Nandamhona Assam Archery Association ki President Assam ki Haujik DGP oiriba Sri GP Singh IPS na Championship asigi damak ayaba pibirakpada thagatpa phongdokhi amadi Binakandi Ghat ki sanabungda pangthokadoriba lamdam asigi ahanba makhalgi oiba Championship asida miyamna mating pangbiduna saruk yabinanaba Secretary N. Nandamhona khangalakle Nungairaba Pao Lamdam asigi club amadi organization singi damak Yausang Sports Meet ki T-shirt ahongba mamalda adomgi apamba machu amadi adomgi apamba mawongda print tawnabagi kudongchaba pizare pre-booking thaba haujare ngasimak booking gi damak mobile number 7099 776 number asida call natraga WhatsApp tawirago aikhoi gi address Mangang Graphics Silchar Road Fulartol Kasar Assam Bhutan ki konung Thimphu da pangthoki bathormamada Bhutan ki ningthauna Pradhan Mantri Sri Narendra Modi da ngarang Bhutan ki khwaidagi wangba Civilian Honor Order of Druk Gyalpo piduna ikai khumnakre mapan leba ki luchingba amana lamjaningai oraba mana sifangba Pradhan Mantri Narendra Modi na ahanbo oire Delhi ki CM Arvind Kejriwal Enforcement Directorate idina phakibagi matangda saknairaba social activist Anna Hazare na hai mahak thabak suminarambani mahak phakiba si thamoi sokna nungaite matam amada mahak yu thingbagi matangda kholaw kya lauki hojikna amuk yu gi niti mahak na semli mahak masana awa phamda tahanjabani haina Anna Hazare na phongdokhi
Manipur de thokliba irang asida awa ana taraba singda tengbang pibagidamag Tarapur Manipuri Bosti Mairapabi Committee na ngarang relief camp singda leiriba awa ana taraba mitei singitamag sel gi mateng khara mitei Chambers of Commerce Assam gi team da kusinakre Thauramda Khetrimai Umananda Vishwajit Sharma Motilal Singh Binapani Singh Lakhipati Singh amadi Mani Sharma sarukjaki Handak pangthokadoriba Lok Sabha Mikal asida saruk yagadaba polling personnel singki oiba training program ama Jiribam DC office ki conference hall da ngarang pangthokre ahan batangka ki training program asida punna polling personnel chamaga yangkai marina saruk yakhi hayeng Mars ki tang kun marida lemhoriba polling personnel chamaga kuntra manga ki training pangthokani hairi पाखरपीबा यादे मेसिन से सीयूज ने क्वाई इंपोर्टेंट होई जे दुना सीयूज ना अकोई कंप्यूटर सीपीयू गुमनेबा सीजना अकोई की डीयूज ना कीबोर्ड गुमनी सिना प्रिंटर नेबा एबा बीपीएस से ऑब्जेक्टिव अमुक M3 मॉडल है बेरा कारोकर हंदर अदुमकु सनलाइट की मखदा ओपन एरिया दा मशीन पुथोपा यादे अदु हये पोलिंग स्टेशन दजु अखोई की बल्बुम्बा अंगान बद जगह की हेक मखादा थंबिगनु लोइनना कनो से विंडो की कनो दु थंबिगनु कइनो कनो विंडो दगी सनलाइट चंग याय नंबर 1 नंबर 2 दा अस विंडो को बादा वोटिंग का पास सनलाइट है मनिंग दगी माने कनादा थादा की गेज उबुसु याय Thasigi tang taruktagi All Jiribam Sports Association Jiribam na sinduna Jiribam Higher Secondary School gi sana bungda Jahi tarahumde makhagi ahanba district level 5A side mini boys football tournament 2023-24 gi ngarang sana ki ba final match ta CKCA Jingdong Lekaina Sunrise Club Kadam Talabo goal manga suino da maiti ba piduna CKCA Jingdong Lekaina champion aduga Sunrise Club Kadam Talana runners up takhi match asi Ajis Haider KS Nilkamal amadi O Biseswar Singhana conduct obikhi champion amadi runners up taraba team da trophy amadi sel gi mana kusinaki Thoromda N Buddha Chandra Singh social worker M Brajakanta Singh president All Jiribam Sports Association na chief guest amadi president oina daista famki Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobbiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified Rompur Part 2 dasu numit khudingi naturopathy gi makal makha layang patap sijenatuna layang pahujare advance booking gi damak mobile number 9706 554 286 natraga 9395-732-456 number asida call tawbirugu Nungairaba pau BSc BTech BCA amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi kutong chaba thamjari ngasimag iscode.com da changbiduna book tobiu natraga free demo class ki damak 9606017575 number asida call tawbirago Aroibada maroiba pau amakhanna
Maunaha ama phaduna pukraga izat mangan kibaga mari lenana JSC semkre sibagi cherak pidriba phawba akanma khongjang changsinana bawarib nakre. Kasar District Archery Association ki Anuba Office Oinam Baladeb Road Fulartol Bypass ta hangdokre. Pradhan Mantri Narendra Modi da Bhutan ki khwaidigi wangba Civilian Honor Order of Druk Gyalpo Piduna ikai khumnakre amasung jiribam jatharakiba Mini Boys Football Tournament ki final da CKCA Jingdong Lekaina champion oikre. Lakhipuronline YouTube channel gi pau sandok chaba ngasigi oinadi matang asidaloi jare.